Mathanggi namitni Kumarga lekai ahal aniga loinana chatnabigi matung inna nupi mayamda walemnabagi lai. Syamna Ibai kakatbiro phambiyu yani. Kumar hoisu kakalaktuna phamlari memcha su sa puthorei. Memcha na Tadasing chapaibiyu. Ahal lamana Ufoni bima. Kumarna wahudorei. Ishen angangsinggi wafamse Kumargi haiba ngamdaba matau adu Syamna khangladuna Ibai sumdawrasi angang machine su yanarabanina kuina thamlagumsi athubada hongnaba tawrasi Hoi Shen adamna tawrasi wa haibu sida lorene aidi ichama tomtani chawne hita hongadoribani Hoi Shen adudi kuthi yengba khotpadi mama gi mathau oire aikoi muk chacharukhige Ngak ahansingdu uri watai sanaba loiduna Kumar hoisu lai Kanta mapagi nakta changaktuna Baba kai hainarage krim kanda tarage Mema suthori Maisibu maningdaga pankraba zalo image riba nangbo Chalo napaga igwari kharsage Kantana Ima kaidi kaidunu shibo Mapada mo onsinduna Baba krim kanda tarage haraga Kumar machanupagi matawdu yengi khaladuna Ipage tomba Karigi migi inakara khulaba imungi macha lauribano pamluribano Nasagi thakti yengdana Ngashi pana mitmangda ikaiba nanglibase lairaba haibadunaniko Kanta makok lukthaduna laikhre Baba Piyainu ki ima baba adugumba misakti natabani Ahomba naiba miyoibanine ipagi tomba Ufori baba Ahi punshigi yumpalaroige Asi haiduna mamit irasena hagatuna chatpa hukre Kumar sunoklaga Ihe Ufagi tawbanine Andak thasida hongladabani Ahi namahoi kuthiyengba thadoribani Kanta sunokwe tawna Baba asengbro Hoine asengbanine Matamdi asum hauki Ayengsi piyainu amadi Kanta mabaniki haichingpanamini Syam office dagi file khara yengduna lairi Memcha mapurebagi juice semduna purai Mai pabung juice da laizare Syam su juice tu lawduna Nachanupidu amta kauro Memcha su hoi haramduna piyainu bukaw bulai Piyainu su mamaga punna mapaibungogi manakta lai Piyainu na Pabung ay kaw bro Kawi Kailirige pabung Ohing sejing po ni Tazup lakpa ay famdi Aduna awat pa to kari lay haibatu nang nagrahangu ibungoda Pabung kem tawat trahayi Fari Chalo nathoktuk jawro Piyainu suthokre Memcha na Moi pabung Pikriba sel kharadunadi khonagadaba nate Tombadu tharaga selfam kharaga pihalusi Aishu khalibani mama Fare tombadu kauro Tomba kauraba matung senfam kharasu thilalure Kumardi ikaiba haibadu oire Syamna asuk mating pangba moigidamak tawbiba mayamsi urubada Kanta thabak khara toramduna magi kada changlaktuna Piyainu da call tawi Piyainu di somda memchaga fironi yengduna lei Jina laiba call du yengi Husband ocha haina number do save torami Lakliba call adu kai Kanta ngakna Oi kido jano Phone thabak chilasu nan kide dum parakpani adu ghairpani Amuksu call do taksili Jina call do amuksu kai Aduga call history do kaktuna thami Kanta kaidaroba chanu khali
ꯑꯗꯨꯕꯨ ꯍꯜꯂꯒꯗꯤ ꯇꯧꯔꯨꯗ꯭ꯔꯦ ꯊꯃꯣꯏꯗ ꯄꯤꯌꯥꯏꯅꯨꯕꯨꯗꯤ ꯈꯔꯗꯤ ꯋꯥꯔꯧꯖꯩ ꯃꯦꯝꯆꯥꯅ ꯐꯖꯔꯦ ꯑꯗꯨꯅ ꯄꯛꯆꯔꯦ ꯖꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯗ꯭ꯔꯅꯦ ꯖꯤꯅꯥ ꯑꯉꯥꯡꯕꯁꯤꯅ ꯖꯤꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯍꯩ ꯃꯃꯥ ꯐꯖꯩ ꯁꯤꯅ ꯖꯤꯅꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯣꯝꯕꯤꯅ ꯍꯜꯂꯛꯑꯕꯣ ꯑꯍꯩ ꯃꯃꯥ ꯐꯔꯦ ꯐꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯖꯤꯅꯥ ꯃꯥꯒꯤ ꯀꯥ ꯌꯧꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯇꯥꯃꯣ ꯀꯤꯡꯕ ꯍꯧꯅꯦ ꯅꯍꯥꯟ ꯍꯥꯏꯅꯈꯤꯕꯗꯣ ꯍꯌꯦꯡꯁꯦ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯤ ꯀꯦꯡꯕꯁꯨ ꯅꯣꯛꯂꯒ ꯑꯣꯍꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯖꯤꯅꯥ ꯆꯤꯝꯕꯥꯜꯗ ꯐꯩꯅ ꯆꯤꯡꯈꯠꯇꯨꯅ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯒꯅꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯈꯜꯂꯣ ꯑꯗꯨ ꯑꯝꯇꯗꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤꯗꯅ ꯀꯩ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏꯊꯣꯛꯁꯤꯉꯥꯏ ꯀꯩꯅꯣ ꯑꯗꯨ ꯇꯥꯃꯣ ꯍꯥꯏꯌꯨꯅꯦ ꯍꯌꯦꯡꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯁꯣꯏꯔꯣꯏꯅꯦ ꯑꯩ ꯀꯦꯡꯕꯅꯤ ꯀꯩꯅꯣ ꯊꯨꯠ ꯂꯥꯎꯕ ꯊꯕꯛ ꯃꯆꯥꯁꯤꯗ ꯑꯗꯨꯅꯤ ꯇꯥꯃꯣ ꯀꯦꯡꯕ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯕꯅ ꯑꯌꯨ ꯊꯃꯣꯏꯁꯤ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯇꯣꯔꯦꯀꯣ ꯑꯗꯨꯗꯤ ꯊꯝꯍꯧꯔꯒꯦꯀꯣ ꯍꯌꯦꯡꯒꯤ ꯊꯕꯛꯇꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯇꯥꯃꯣ ꯊꯝꯃꯒꯦ ꯑꯩ ꯍꯣꯏꯗ ꯍꯣꯏꯗ ꯁꯣꯏꯔꯣꯏꯗ ꯖꯤꯅꯥ ꯐꯣꯟ ꯑꯗꯨ ꯀꯛꯏ ꯑꯗꯨꯒ ꯔꯣꯃꯥꯗ ꯀꯣꯜ ꯇꯧꯏ ꯀꯨꯏꯗꯦ ꯔꯤꯡ ꯆꯠꯄꯒ ꯔꯣꯃꯥꯁꯨ ꯄꯥꯏꯈꯠꯂꯛꯏ ꯑꯟꯖꯂꯤꯗ ꯑꯃꯨꯛ ꯇꯧꯏ ꯑꯍꯨꯝꯗꯨ ꯀꯟꯐꯔꯦꯟꯁ ꯄꯤꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯑꯐꯕ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯋꯥꯈꯜꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯁꯨ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯔꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠꯇꯤ ꯔꯣꯃꯥꯅ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯟꯖꯂꯤꯁꯨ ꯅꯣꯛꯑꯒ ꯍꯣꯏꯅꯦ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯖꯤꯅꯥꯅ ꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯀꯞꯇꯨꯅ ꯂꯦꯟꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯕꯁꯦ ꯁꯣꯝꯗꯅ ꯀꯦꯡꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯈꯨꯗꯤꯡꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯟꯕꯤꯔꯗꯤ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯐꯠ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯃꯤ ꯐꯣꯟꯗꯅꯤ ꯀꯦꯡꯕꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛꯇꯤ ꯍꯧꯔꯝꯂꯒꯦ ꯔꯟꯕꯤꯔꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯪꯅꯕ ꯂꯥꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯤꯌꯥꯏꯅꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯇꯨꯅ ꯀꯥꯟꯇꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯈꯟꯗꯨꯅ ꯐꯣꯟꯗ ꯑꯣꯐ ꯇꯧꯁꯤꯜꯂꯝꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯥꯟꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯤꯁ ꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯍꯟꯗꯨꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ ꯀꯥꯟꯇ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯂꯪꯈꯤ ꯅꯣꯡꯉꯥꯜꯂꯦ ꯄꯤꯌꯥꯏꯅꯨ ꯃꯃꯪꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝꯅ ꯆꯣꯡꯉꯝꯃꯤ ꯐꯣꯟꯗ ꯑꯣꯐ ꯍꯥꯡꯗꯨꯅ ꯀꯥꯟꯇꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯐꯣꯟ ꯃꯩ ꯌꯥꯎꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯀꯥꯟꯇꯒꯤ ꯑꯍꯜ ꯂꯃꯟ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕꯁꯨ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄꯣꯠꯂꯝꯁꯤꯡ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯀꯥꯟꯇ ꯈꯛꯇꯅꯤ ꯃꯤ ꯆꯤꯛꯄ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯦꯡꯕꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯆꯪꯂꯛꯏ ꯈꯥꯕ ꯅꯣꯡꯊꯥꯡ ꯀꯦꯡꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯦꯜꯐꯤꯗꯨꯅ ꯅꯦꯛꯂꯛꯄ ꯅꯨꯄꯥ ꯃꯔꯤꯒꯅꯤ ꯀꯦꯡꯕꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯥꯟꯇ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯀꯅꯥ ꯀꯦꯡꯕꯅ ꯀꯩꯅꯣ ꯀꯅꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯅ ꯂꯥꯛꯑꯣ ꯍꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯟꯇꯅ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯃꯤꯗꯨ ꯑꯣꯟꯅꯔꯝꯒꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ ꯅꯣꯡꯊꯥꯡꯅ ꯆꯨꯞꯤꯡ ꯆꯨꯞꯤꯡ ꯉꯥꯡꯍꯦ ꯃꯈꯣꯏꯅ ꯅꯦꯛꯇꯨꯅ ꯄꯣꯔꯛꯄ ꯅꯨꯄꯥ ꯃꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯀꯩ ꯌꯦꯡꯉꯤꯅꯣ ꯑꯁꯤꯒꯤ ꯖꯤꯕ ꯃꯥꯟꯕꯁꯦ ꯐꯥꯔꯣ
Kanta changlakliba nupasing aduga phunei adubu khangaude nakandagi utup amana kantagi makokta khabana thongki chaina kon aduna kanta leimaida gyan mangduna takri kengbana chuslo poro milakna bahan matare kanta bu makhoi gi gari dapkatuna makhoi ne hek pothaba ching aduda porai kengbagi phone du ring lai yenglubada Ranbir orami labana Ranbir na Rikai dilege thabakti kamai torba Kengba machin faina singduna noklaga Kaino ne aise kengba ni kar bobai pore aikhoi mafamduda gyanta driusu fawgidi makokse aikhoi tau khabana thajilubade Fori I like to forward came to Don Kiniko. I took my doing it. Last in the I shouldn't give up. Hoine. Ranbir phone the Tom Cree, non tangna. Carino. Kumay Horongino, see me the na. Hire Lorikino. Some the Ranbir, Packet Papari, Naranum Damanadi, Kanda the Col Hanchin and Jintokivani, Jackson Lane the Bagita Magda. Adubu kantagi phone chatkidabana mahak upai lekhiramde wakhal khanbe yaba khalaba matung underground oina leiba mahaki marup amada pau pumba bikre me madu yekki pambom kana chonglai me masadu chingnaba phawduna tawgadaba thabak loibaga kuina leithadre mayimda hatu halai kanta leramdabadagi amada hanglui khangde hairi Kanasu khangi ko bhairaktre mema kaptuna mangolda lei Ima ki pungo kaida chalino nangbo Ima ngasi se mangsu yamna nungairamdabani Ichabu kariki aina tadoktuda chaluino Alo ima ki pungo Asi aiduna memchadu kapli laikai gi misingna mabu thenjinbirami Kumarsu police ta pau piduna khangankre Somda piano di karimata kangalamde mamane bisinga noktuna lei laikai gi leisabi ama chensilaktuna piano na kaidorgi se nupi eduna kandadu thiba khangdre mangkhrai masakhangdaba khrana phaduna pukhrai nawe makada piano paudu tabada gyanda da leimaide wanthaduna leikhre Mayam changduna piano bulai katnari Mem chasu tawphang khangdre macha nupi bu senagadra gyan tadre kaptuna lei Mem chana He so ibungo iyadubu thekte kaiduna phangan biu ko He so naki karamba chainu tawbiri sibu iphamda Siam magi maruma pangsingda pau pidun thienkre Somdana kengba khaba nongthang party tauri khabana iham vaishina gumsiko thabak lei nongthang sunoklaga challenge toksira khabana iha jare asumna leiringai ranbigi marup underground leiba aduki kangbu yaruktuna makoibu phagatli taptage supure nupa amana Chari chinjaksida sir siloi thokrase Ranbigi maru Roskarna Maduyadi warning piram kisi makhongda maru amamam langsingko Phone sir Kengbaga khabaga kaptuna Aikhoi matum tawjaroge aikhoi gi thawai dadi kanbio Nongthangna Aikhoina tawgena tawbanate Nupa amana Hey, mi hat ki tawsidi noina phagiro se sisu tawbina tawbana te hagiro Asi haiduna ahumdu makhongda no makeup lami matung torum laba hingja khangu Asi haiduna mukoksili Roskar gyanta da leiriba kandagi manakta changduna yengi mafam aduda Ranbir su yori Nongthang kengba amadi khaba
Ranbir ubada haraujai makhoi bu kanbirani khanjaduna nongthang peri peri bai akhoi sida lei akhoi bu hospital dan tapuo kengba amadi khaba chapmanana peri peri bai Ranbir ahumduda haifetang yengamduna Roskar gi manakta changlai kamai dorgi bai Roskar na bai sidi hospital da pudaba yaroi khra thuna punaba tawsiko koksi iyam thoi Ranbir amadi Roskar gi angang singa tawduna kantabu Ranbir gi gari hapkatuna hospital tamna gari adu yangna thaukhri hospital yobaga kantabu emergency room da pushinkri nurse ama tholaktuna auji pukhalakpa patient aduki imungi mi yawbra Ranbir na oi yawje sister athubada operation tawnaba tawse patient asi e ka hena thokibana e kaptaba su yaroi e darka oi yani sister maga ige e chanabani aingonda gi pijage lawdidi agi tung ilo Ranbir nurse aduki tung inaduna chakri ngaki matung Syam Kumar Mema punna hospital da yawri Roskar amadi magi angang ahung galeptuna leibadu ubada Syam changaktuna ibungo ibirabra iyabu bukhal ehebido Roskar na mani babung kadumda lekre ayya unagi babung auji athubagi operation amar dakar oire aduna operation tawnaba doctor sing honari theidokpa aruba nateda pakat biganu babung Mehmadi leimaida phamthaduna kapkhri Kumar magi nupibu themchinbi Ranbir su ipiba loriduna tholai Roskar na bai ai chitnaba tawrage ahan singna kauri oi bai thagachari kaigi thagatpanoda bai sidi mateng pangmani foi chatlukige oi bai ai thindokchage somdana kamdori PI nu da makeup thori PI nu na koine englakpada memcha amadi magi kaka tomba lerami PI nu do phukhagat ke tawi adubu ngamdre makok tu ngawduna amu hipthai memcha na bema PI nu na ima kaidino ine lerise ima sardi ai sarbu nake ai sargi manakta chatke hospital dani ichana lerise soidena chatkani ye se ngak pothalo nasa se phajena phagisanu aduga soidena chatkani ima ai kim tawdi sargi manakta ai bu bubiyo Memchadu tombada onsinduna doctor kauro haibagum ingitawi tombadu doctor kauduna doctor galakminari doctor duna piano nasa kaim tawdreko doctor ai sakar su tawdi kaigina noina ai mafam sida purise asi harga mamada mu onsinduna ima chidaslo ai saryam uninge asi haiduna PI nu du angang machagum higik launa mamada konduna kapi doctor adu PI nu bunga pothana ba haiduna tumna bagi hidak ama kapsili PI nu su ngaki matung ningaidana tumkhri pung anigi matung kahandagi operation sulori doctor tholakpa ubada Kumar changsinduna doctor duna Babu, thudokna waningai oidre ado patient asigi imungi mi ama aigi room da lakpiyo asi haraga doctor adu chakri Kumar doctor gi room da lae doctor omte changjarake ihani changbiro phambiyo babu doctor auji isagi phibam sibu babu kaisu waningai oidre ngehaki matung gelani ado babu Kumar Singh na ai bi doctor ai ni hai dawise ehne di khanjimi gena babu isore chambiradi kari sirok da basu yai thai bi doctor
Patient asi kokta khara thina sokpa oibana haukiba matam kharagi thaudok-sing kaukthokpasu yai. Ado babung, ai hidak khara ichagi masi chang naina pijabiyo. Somda kandana gyan laktri faudi kanasu changhalamde. Numidangi matam su oirakle. Ranveer hatu mayumda chatkirami. Kuide pungkhai mukki matung chak enjang ningthina semduna poraklaga Syam, Kumar amadi memabu pijare. Anganba ayukni PI-nudu kaptuna. Ima, seba, ai kim tawdre, sargi manakta chatseba. Asi haiduna mamagi makhutu chatse haibagum chingli. Memchana, oi, lao. Adudi nang kaka tombadu thilalasi. Machagi ningai na kankibana memcha PI nu bukantana lairiba hospital tamna lae. Lakpagi lambidani PI nu magi kaka tombada onchinduna. Kaka, yaudo kya walike. Tomba PI nu gi mataududa nakfetawna. Yaudore. Ichabu ngai bu warabrane. PI nu su haibagum makoktunomi. Ngaki matung hospital yauri.